90.4 MHz ta sanduk chariba radio loktak channel asigi ahan batangkak tige domna tungan bathorum sing tabiri Hauzik amuk pungfam asimakta da lobirasi E Pao gamari lainana Khangminnasi thauram ngasigi E Pao gamari lainana Khangminnasi thauram asida lengsin bigadaba guest Hasan Sana academician Thaurum tabiriba marimideng tabiriba sungbahan bamakta dai kai khumna jubaga loinena taramna okchari ngasigi E Pao gamari lainana Khangminnasi thauram asida lengsin bigadaba guest Hasan Sana academician han bamakta da mojaboi kai khumna jubaga loinena thaurum sida taramna okchari oja Tarakchari loinena thauram asi sathajaringe manungda call tobiraga thaurum asibu saruk yabiningba radio morup singna thamjariba phone number 8132880336 haiba number asida call tobiraklaga Masih lengsin biriba oja Hasan Sana academician ojana thormasda lengsin biringai sida oja dagi tabi ningba pau gamari len wafam sing Khangminnasi guest ki wakalon Khangminnasi thauramasi hiana mapung fan minasi thauramsigi ahan ba call lok chage hello tabi bra tajare call to bir kliba kana oibira bano ai kanone samajin dege timudam chawne sengmaijin kadai dagi oibira bano kanum kunau dege sengmaijin kunau dagi habio ayo ai ama mata da koi saramadi guest wai kai kunau teri kai kunau jari hanjani bo fam ye andege election sigi da kari tawre bo ai koi di kari hani kuki singki kari irang ngi hoba koi ke no problem thamma kai da irang sum tawna le koi di asina marmoriga koi na sum khan yem jabada mai kai sakta de te to se mai kai tapak le jiwa ai koi di koi mai kai pangal hai tare adu loina na forum mata na rajim le rijim se ai koi si bata de mo je si oi dara ai be si ai ye sagi amtam kaitang khangba pamjaba hoi hoi thagachari taminasi oja
ꯄꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯁꯝꯅ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯨ ꯑꯗꯨꯝ ꯆꯤꯡꯉꯤꯕꯅꯤ ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯍꯥꯏꯔꯒꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯂꯣꯏ ꯆꯤꯡꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯛꯇꯗ ꯁꯤꯒꯗ꯭ꯔꯥ ꯃꯩꯇꯩ ꯈꯛꯇꯗ ꯁꯣꯛꯀꯗ꯭ꯔꯥ ꯄꯥꯡꯒꯜꯁꯤꯡꯗꯗꯤ ꯁꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯡꯒꯜꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯊꯩꯗꯣꯛꯑ ꯆꯠꯀꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯄꯥꯡꯒꯜꯗꯁꯨ ꯑꯗꯨꯝ ꯄꯥꯜꯂꯗꯤ ꯑꯗꯨꯝ ꯁꯣꯛꯀꯅꯤ ꯃꯁꯤꯃ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯩꯇꯩꯗ ꯈꯛꯇ ꯅꯠꯇꯅ ꯄꯥꯡꯒꯜꯗꯁꯨ ꯑꯦꯇꯦꯛ ꯇꯧꯏ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯈꯨꯗꯝꯁꯤꯡ ꯑꯩꯈꯣꯏ ꯏ ꯄꯥꯎꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣই ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯖꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯅ ꯇꯥꯛꯄꯤꯔꯤ ꯄꯣꯠꯁꯤ ꯇꯥꯕꯗ ꯈꯤꯇꯪ ꯌꯧꯍꯧꯗꯕ ꯃꯇꯥꯡꯁꯨ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤꯁꯤꯡꯗ ꯑꯗꯒꯤ ꯈꯕꯔꯗ ꯏ ꯄꯥꯎꯗ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯅꯔꯤꯕ ꯇꯥꯟꯅꯔꯤꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯄꯥꯡꯒꯜꯁꯤꯡꯗꯁꯨ ꯑꯦꯇꯦꯛ ꯇꯧꯏ ꯄꯥꯡꯒꯜꯁꯤꯡ ꯐꯨꯔꯛꯄꯒꯤ ꯃꯣꯔꯦꯔꯣꯝꯗ ꯆꯠꯄꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯐꯨꯔꯛꯇꯅ ꯇꯧꯕ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯑꯌꯥꯝꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯤꯁꯤꯗꯤ ꯃꯩꯇꯩꯁꯤꯡꯅ ꯅꯝꯅ ꯃꯩꯇꯩꯁꯤꯡꯅ ꯍꯦꯟꯅ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯌꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗꯩꯗ ꯑꯌꯥꯝꯕ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯄꯥꯡꯒꯜꯁꯤꯡ ꯁꯣꯛꯄꯗꯤ ꯑꯝꯐꯥꯎ ꯂꯩꯇꯦꯅꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯝ ꯁꯣꯛꯏ ꯑꯗꯨꯒ ꯄꯥꯡꯒꯜꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯗꯩꯗ ꯌꯥꯝ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯕ ꯍꯥꯏꯗꯕ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯀꯌా ꯑꯃ ꯂꯩꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯥꯟꯐꯝꯁꯤꯗꯩꯗ ꯃꯐꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯤ ꯂꯦꯞꯇꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯕꯤꯕ꯭ꯔꯥ ꯁꯥꯔ ꯇꯥꯖꯔꯦ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯤ ꯋꯥꯏꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯂꯣꯡꯅꯤ ꯁꯥꯔ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯥꯔꯅꯤꯕꯨ ꯑꯩ ꯑꯍꯥꯟꯕꯗ ꯀꯩ ꯈꯨꯝꯅꯖꯩ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯁꯤ ꯁꯥꯔ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯉꯁꯤ ꯉꯔꯥꯡꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯠ ꯕꯦꯡ 5-6 ꯂꯨꯠ ꯇꯧꯕꯒꯤ ꯋꯥꯍꯧꯗꯒꯤ ꯍꯧꯖꯤꯛꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯔꯀꯥꯔꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯨꯀꯤ ꯖꯥꯠꯁꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯟꯇꯥꯏꯅꯕ ꯑꯝꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯄ ꯐꯥꯕ ꯄꯨꯟꯕꯁꯨ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯑꯕ ꯌꯥꯝꯗ꯭ꯔꯕ ꯃꯤ 200 ꯃꯊꯛꯇ ꯁꯤꯔꯕ ꯑꯗꯨꯒ ꯀꯌా ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯤ 10,000 ꯃꯊꯛꯇꯁꯨ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯑꯁꯨꯛ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯀꯨꯀꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯐꯥꯎ ꯂꯧꯈꯠꯇꯅ ꯊꯝꯃꯤꯁꯤ ꯚꯥꯔꯠꯇ ꯂꯩꯕ ꯀꯨꯀꯤꯁꯤꯡꯁꯤꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯀꯔꯤ ꯃꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯕ ꯅꯨꯡꯒꯤ ꯋꯥꯐꯝ ꯈꯔ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯇꯥꯖꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯁꯥꯔ ꯍꯣꯏ ꯃꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡ ꯑꯃ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯟꯅꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯅꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯋꯥꯍꯪ ꯑꯃꯈꯛꯅꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯗꯒꯤ ꯈꯔ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯎꯖꯕ ꯈꯪꯖꯕ ꯅꯦꯁꯅꯦꯜ ꯑꯦꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡ ꯅꯩꯅꯕ ꯃꯇꯝꯗ ꯐꯪꯕꯁꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯍꯦꯛ ꯂꯩꯔꯨ ꯃꯐꯝ ꯃꯈꯣꯏꯅ ꯌꯧꯔꯨ ꯃꯐꯝꯁꯤꯡꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯟ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯇꯕ ꯃꯐꯝ ꯑꯝꯇ ꯌꯥꯎꯗꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯈꯛ ꯂꯩ ꯊꯣꯛꯐꯝꯁꯨ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯃꯈꯣꯏꯁꯦ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯩꯇꯕꯅꯤꯅ ꯇꯪ ꯇꯥꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃ ꯍꯧꯖꯤꯛ ꯃꯥꯂꯦꯝꯗ ꯂꯩꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯃꯈꯣꯏꯁꯤꯗ ꯇꯪ ꯇꯥꯕ ꯂꯩꯐꯝ ꯑꯃ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯝꯅ ꯏꯖꯔꯦꯜꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯄꯦꯂꯦꯁꯇꯥꯏꯟꯅ ꯃꯆꯦꯠ ꯑꯃꯈꯛ ꯄꯤꯔꯨꯕ ꯀꯥꯟꯗꯨꯗꯩꯗ ꯏꯖꯔꯦꯜꯒꯤ ꯀꯥꯡꯕꯨꯁꯤꯅ ꯍꯧꯔꯛꯑꯀꯥꯟꯗꯨꯗꯩꯗ ꯍꯧꯖꯤꯛ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯑꯄꯨꯟꯕ ꯄꯨꯟꯅ ꯂꯧꯁꯟꯒꯦꯅ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯗꯤ ꯗꯨ ꯑꯣꯔ ꯗꯥꯏꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗꯤ ꯂꯩꯐꯝ ꯑꯃꯐꯥꯎ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯐꯝ ꯑꯃ ꯊꯤꯔꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯃꯈꯣꯏꯒꯤ ꯇꯪ ꯇꯥꯕ ꯂꯩꯐꯝ ꯑꯃ ꯁꯦꯝꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯠꯊꯔꯛꯄꯅꯤꯅ ꯃꯈꯣꯏꯗꯤ ꯁꯤꯕ ꯅꯥꯕ ꯀꯤꯗꯅ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯁꯤ ꯆꯪꯕ ꯌꯥꯗꯗꯅ
वन NRC चन्नदना ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯁꯤꯡꯁꯤ ꯊꯝꯍꯧꯔꯀꯥꯟꯗ ꯅꯠꯇꯕ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯁꯤ ꯇꯥꯟꯊꯣꯔꯛꯇꯥꯔꯗꯤ ꯃꯣꯏ ꯀꯗꯥꯏꯗ ꯆꯠꯄ ꯇꯥꯏ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯁꯤꯡꯗ ꯊꯤꯍꯧꯕꯁꯨ ꯆꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯌꯥꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯑꯁꯥꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯐꯝ ꯑꯃ ꯊꯤꯔꯛꯅꯕꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯁꯣꯏ ꯂꯩꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯄꯣꯠ ꯑꯃꯗꯤ इंडिया पाकिस्तान बांग्लादेश का खेनब पोट खितंग हाइजगे अखो 2018 FMR से कनाना चलली बीजेपी गवर्नमेंट ने सनाले 2018 ने चनबने FMR से 16 किलोमीटर अदु दागान हाइरिस अदु हाइरिबा 2018 दा बर्मा दा म्यांमार दा अदु के मिति अचौबा क्राइसिस सिंग लैरी अचौबा क्राइसिस सिंग अचौबा कोई प्रॉब्लम लैरी तंजा दु दे युमथंग नबदा अचौबा प्रॉब्लम लैरी मतम दु दैदा अखोई थों लाउना हंगोपसी करियने कोई मिनटो सिगेबा म्यांमार दा अचौबा क्राइसिस लैरिगे मतुंगदा मनुंग दुदैदा क्राइसिस सतरिगे मनुंग दुदैदा FMR चना हनबा हाइदगी वारी दी कइनो कांदा अखोई युमथंग नबदा क्राइसिस थोई थों लाउना हंगो वाइबनेबा अदुगा हौजिता अखोई BJP ना कांग्रेस गवर्नमेंट FMR अदु अदा हाइना क्लेम तोरी मसी अंतंग अखोई दैना बचंगी खमिन बचंगी अधिक FMR लौथोकपदा BJP